ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 19ꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯕꯤꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯥꯒꯥꯁꯥꯀꯤꯒꯤ ꯑꯦꯇꯣꯃꯤꯛ ꯕꯣꯝꯕꯤꯡꯒꯤ ꯃꯐꯝꯗꯨꯗ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯅꯤ. ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯖꯒꯥꯁꯤꯅ ꯕꯣꯝ ꯊꯥꯗꯈꯤꯕ ꯖꯒꯥꯗꯣ ꯃꯥꯒꯤ ꯁꯦꯟꯇꯔꯗꯣ ꯍꯥꯏꯇꯥꯔꯦ. Oi, Quang Lên. 이자누피지ꯆꯍꯤ 2가 ꯈꯤꯇꯪ ꯍꯦꯟꯅ ꯉꯥꯏꯔꯤꯕꯀꯣ. ꯃꯥꯁꯦ ꯖꯄꯥꯟꯗ ꯂꯩꯔꯝꯃꯤ ꯀꯥꯏꯁꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯈꯪꯖꯄꯣꯠꯇꯦꯕ. ꯃꯥꯅ ꯍꯦꯛ ꯆꯥꯎꯔꯀꯥꯟꯗ ꯌꯦꯡꯖꯁꯅꯨꯅ ꯈꯟꯗꯨꯅ ꯚꯤꯗꯤꯑꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯒꯗꯤ ꯃꯥꯅ ꯍꯦꯡ ꯆꯥꯎꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯌꯦꯡꯖꯩꯗꯅꯀꯣ. ꯑꯗꯨꯒꯤ ꯈꯜꯂꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤ. ꯃꯥꯡꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯀꯩꯅꯣ ꯕꯣꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯇꯣꯝ ꯕꯣꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯃꯤꯡꯅ ꯐꯦꯠꯃꯦꯟ ꯃ꯭ꯌꯨꯖꯤꯌꯝ ꯃꯅꯨꯡꯗ ꯂꯩꯕꯅꯦ. ꯃꯥꯒꯤ ꯕꯣꯝ ꯃꯥꯒꯤ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ. ꯃꯥ ꯕꯣꯝ ꯊꯥꯗꯈꯤꯕ ꯕꯣꯝꯗꯨꯒꯤ ꯁꯥꯏꯖꯇꯨꯃꯛ ꯂꯧꯔꯒ ꯁꯥꯔꯒ ꯊꯝꯕꯅꯦꯕ ꯃ꯭ꯌꯨꯖꯤꯌꯝ ꯃꯅꯨꯡꯗ. ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯀꯩꯅꯣ 3Dꯗ ꯀꯩꯅꯣ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯀꯣ. ꯃꯥꯒꯤ ꯑꯦꯇꯣꯃꯤꯛ ꯕꯣꯝ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ. ꯁꯤꯕꯁꯦ ꯃꯤ 800,000-900,000ꯃꯨꯛ ꯁꯤꯈꯤ ꯃꯥꯜꯂꯦ. ꯑꯗꯣ ꯁꯣꯛꯄꯁꯨ ꯃꯤ 800,000-900,000ꯃꯨꯛ. ꯌꯥꯝꯅ ꯁꯥꯊꯤꯕꯖꯥꯠꯅꯤ ꯑꯦꯇꯣꯃꯤꯛ ꯕꯣꯝꯁꯦ. Mamana hengre chelo mamana hengre. Man chalo. Lehore macha tappe. Mamana hengre. Tumna to maste chalo. Video lo rini. Chalo. Mamana hengre. Chelo. Lao. Mosi dala imyamje school ge ngam changata nebako. ado Nagasakida bom thadaraga matungda misimina moi awana tagiba myamdo se moi school ojajina keno tawba hatar awana tagaga mukhoida phangoba masagi maramda aduga nuclear bomb jigi na miyobda sohanba sigi matangsidako moi sida moina sida takpi tambirije laman singu
ꯑꯃ ꯇꯧ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯣꯝꯁꯤꯅ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯖꯕꯒ ꯇꯧꯖꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯥꯏꯗꯤ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯤꯁ ꯑꯣꯏꯅ ꯂꯩꯅꯕ ꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯂꯥꯟ ꯁꯣꯛꯅꯕꯁꯦ ꯑꯩꯈꯣꯏ ꯑꯃꯥꯡꯕꯇ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯗꯣ ꯃꯅꯥꯛ ꯆꯪꯒꯜꯂꯨꯅꯣ ꯃꯤ ꯐꯣꯇꯣ ꯀꯥꯞꯄꯤꯗꯨ ꯀꯩꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯡꯗꯧꯔꯤꯕ ꯃꯥꯒꯤ ꯃꯤꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯆꯥꯎꯕ ꯃꯤꯇꯝ ꯃꯤ ꯃꯐꯝ ꯂꯩꯁꯦ ꯑꯁꯤꯅ ꯄꯤꯁꯀꯤ ꯁꯤꯝꯕꯣꯜꯅꯦ ꯍꯥꯏ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯤꯡ ꯌꯥꯝ ꯄꯥꯝꯕꯅꯦꯕꯀꯣ លេꯐꯜꯂꯣ ꯑꯗꯨꯝ លេꯞꯆꯖꯅꯣ ꯆꯣꯠꯆꯖꯅꯣ ꯇꯜꯂꯦ ꯆꯠꯄ ꯇꯜꯂꯦ ꯂꯥꯛꯑꯣ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡꯗꯣ ꯁꯥꯟꯅꯔꯨꯁꯦ ꯍꯥꯏꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏ ꯋꯥꯔꯦ ꯅꯪꯁꯨ ꯂꯣꯡ ꯆꯣꯠꯂꯦ ꯁꯦꯒꯥꯛ ꯌꯥꯝ ꯆꯣꯠꯂꯝꯃꯅꯦꯕꯁꯦ ꯃꯥ ꯆꯠꯂꯤꯁꯦ ꯏꯁꯤꯡꯗꯣ ꯁꯥꯟꯅꯒꯦꯅ ꯍꯥꯏꯅꯦꯕ ꯃꯥꯁꯦ ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ